Matam mamada Kuki singna Angre Sarkar gi Angre Lanmi singa thongna phana lan sokna ki haiba wari adugi Kohima jelda political prisoner oina faduna laikhivani haiba Kuki macha tarani thoina matamdugi Surma Valley and Hill District ki Commissioner da Maral ngakpinaba haija warol iba city amagi warini Hanadagi hauna Maitai da Maral thangjin bagi mawong asi chathaduna lai adubu matamdugi warini Kuki sing aduda Maitai na Angre Sarkar gi mathakta lan haunaba insin bani Kuki sing aduna pangduna afabata khantha hodana lan haukhibani haiduna Maral thangjin bagi mawong amada cherol aduda panki Matek amakhaktang nathai jaraga 1919 matamdugi political prisoner oina Angre Sarkar na faduna Kohima jelda laikhivani haiba Kuki gi khul singi kunbu sing adugi ming amadi makhoi gi jelda laibagi matam chahi adu matam maduda chathakhiba first trial amasung sentence lauthokpagi warol adubu 2018 da ISBN 13 number 9788183249 ga loinana Mittal publication na phongba PS Haukip na iba The World of Kuki People haiba lairikta asumna palamme Kuki gi khul amade khunbu sing adugi ming Mombi khul natragana lonpi khul gi khunpu ngul khul haukipna chahi tara manga gi fadok Aisan khul gi khunpu chengja pau dongelna chahi tara manga gi fadok Sasat khul gi khunpu lukhomang haukip natraga pache haina khangna bamisak asina chahi kun gi fadok Laijang khul gi khunpu khupkho tintong natraga tintong haukip haina khangnaba misak asina chahi kun gi fadok jampi khul gi khunpu khotin thang silhau kilkhongna chahi taramanga gi fadok henglep khul gi khunpu pakhang haukipna chahi taramanga gi fadok thengjang khul gi khunpu inja khup kholhauna chahi taramanga gi fadok lolboi khul gi khunpu heljason haukipna chahi taramanga gi fadok Tingkai khulgi khunpu mangkho on haukipna chahi tara manga gi fadok Gobo khulgi khunpu liothang haukipna chahi tara manga gi fadok Chongjang khulgi khunpu lun kholal silhauna chahi tara manga gi fadok amasung ukha khulgi khulpu samjung haukipna chahi tara manga gi fadok asumna ibirame asumna makoi tara ni thoibo aduguma matam sing adugi fadok oina First trial amasung sentence ki matung inna faki haiduna The World of Kuki People haiduna Kuki Revolutionary Organization sing amasung Kuki National Army gi Supreme Commander su oiba Kuki National Organization gi President oiramba PS Haukipna ibiramba larik tu da palamme Adubu hairiba mioi tarani thoi asina matam adugi me tang tarani pan 1919 da Deputy Commissioner Naga Hills ki Khutang da Surma Valley and Hill District ki Commissioner da Maral ngakpinaba irakpa sithi gi warol aduda asumna palamme Angre Sarkar gi mathakta lal hauduna tawkhiba pumnamak chinga kham sana jawba singhana inchinduna tawkhibani adubu kaina thangda makhoina adugumba insinba thawinsin adu khanglakpadagi Angre Sarkar ga shanti oina peace lainanaba honakhi amadi honarakhi aduga Angre Sarkar na makhoi busu phabi khide Kuki sing aduna Angre Sarkar da makhoina khangdadana tawkhiba adu ngakpinaba haijari aduga makhoina adugumba lalhau adu amuk hanna tawroroi haiduna masana warep laujaraga maral yajare haibana chingba warol chithi aduda ikhi aduga Kuki sing aduna Angre Sarkar gi government ke darkar laibagi matung inna Kuki gi mi sing puningba mafamda pubada masana yajare amasung paisa oina pibagi oirabasu yajare haiduna Angre Sarkar da masana maral yajaduna ngakpinaba irakpa warol aduda adumna ikhiba chithi aduda yaure haja warol oina iriba mioi singi khubina sahi tawbagi mafam aduda asumna iramme Adomgi kwaidagi haiba enlaba Meenai sing Chenjapo Khutin thang pachai ngulkhuf liothang helasom mangkhun Tindong, Tintong, Pakang, Samchung, Ngulkukai, number 12, and Jakuf, Chithi Dumak, Kohima Jelgi Assistant Jala, G. Das, Amasung, countersigned Kohima Jelgi, Superintendent
J.S. Rinjana Saki Oiduna Irakiva Citini. Masana Maral Yazana surrender Tobagi Warol Yoba, City Adu Maktadagi, Hairiba, Kuki Tarani Toy Asigi, Haiza Warol Adu Taviki. Amadi, Makhataba trial Amadi hearing da Makogi Maral Adu, Matamdugi Angres Harkarna, Hairiba Kuki Tarani Togi, Fadoki Matamadu, Yamna Makom Tokpiki. Liza Kriba, Haiza Kriba Wari Asida, Hanjin Kiba Walhoba Lairagaso, Masimakna, academic purpose da reference oina, Sizinaba Oitokte. Mapung oina, Hanjin na Kangbiningba Singidamakade, National Archive of India, Amasung, Panja Kriba Lyric Sing Adudagi, Kangbiba Yagane. Makhatana, exploring Manipurgi, Matangi Wari, Naiminase. Miam Punimakpo, Tagachari.